ngasi numida wairam phong ki ba tuan tuan ba manipuri si phong sing digi amasum thokki ba thawdo wa thok sing digi maru oi be I pau sing khonga saraga manipur top channel gi maike digi myam da thamjagi ahan bada omicron gi case manipuri I han boina jenims ta thenare taragani thoi suba manipur legislative assembly mikhal gi thorang tawnari ba serakta manipur I han ba covid variant omicron gi case amanga si thenare Presna pangmo paugi matung ina miyesi Impal West ki manungsan ba tera yengkhom lairak tagi sahi nifugani pan suraba miyamani mauk South Africa gi Tanzania da satluba miyoni haukiba tang kunga mathoida maak Impal airport thunglaraba matung covid protocol gi matung ina maak ki mayumna numit tare ni gi home quarantine tawduna lairakibani covid ki symptom thengnarakpadagi maak ki sample jenims ta thagalaki India wang madagi laki ba mi ahum gi manungda mahak amani masum genome sequencing tawna ba sample ahumak tagiel da leiba IBSD Institute of Bio Sustainable Development gi laboratory da sangyeng tawna ba tharaki genome sequencing gi test asi numit tare ni matam sangbana maram oiduna ngasi ma ki test ki result genomes ta phangkibani mi ahum gi manungda hairi ba mi asi omicron variant positive oire khanglakibani Maki imung manungi miyoi ahum amasu COVID license oirakpadagi makatana Omicron variant oiramgadra haiduna test tawnanaba thorang lakhotkhre mara asida Manipur Sarkar gi Directorate of Health Services ki Director Dr. K. Rajo Singhana Manipur Omicron variant ama detect tawre haina sirol ama thokre ngasi Director masana khuyek piduna thokiba sirol aduda hairiba miyoi adu international passenger ni ma Tanzania digi state asida lakhibani haina su phungdokli Loinana ngasi nungthul lampel pata leba Directorate of Health Services the state asida hauju oiragliba COVID license asigi phibam amadi laingana license asi thengnabada paikhatliba thabak thoram singi matangda paugi mifam amasu pangthokre paugi mifam aduda Medical Director Dr. K. Rajo na hakibada ngasi Omicron variant confirm tawriba mi COVID vaccine dose anima kapthoklabani aikhoina COVID vaccine kapthoklabasu laingana piriba COVID ki appropriate protocol matam pumada ngakna satpa darkar oi maram aduna miyamna license asi mapung fana thengnaba ngamnaba covid ki protocol ngakna satpiu haibu wafam kyasu phongdokhi hari atopa pawmana thiba khangdana lakhibi college Satri Sina Phangle haukiba December 19 gi numidang pung 8:30 rom taba matamda sak ising saba loiraga thokipedagi thiba khangdana lakhibi masagi sai kullom surabi laisabi ama ngasi asi waksang oina phangma ngamkre asiba haksang oina phangkrabi adugi maming khorimayum Nargis Saikun Apokpa Ahmad Ali Kawi Lilong Haurebi Makale Kai Salam Manungdagini Magi haksang adu mayumdagi kilometer amarom salaga leiba Lilong Haurebi Makale Kai Konjingi Thabal Academy English School Mayagi Impal Turel Torban gi ukong amada siraga lerama thena khibani laikhidrabi Nargis hauji Lilong Haurebi College da 6th semester exam thakhrabi mahairoini masin manaw taret ki manungna taruk subani thaudo aduga mari lainan imung manungna phongdorakpada tha kharagi mamangdagi imung manungi miyoi kharagi mobile da message tharaktuna laikhidrabi nupi masasi ga paw fawnana ba honnarakhiba laikre mak tha sigi kungani thoida yumdagi thokraba matung mathang numit ki ayukta phone tobu matamna satlamlaba matung switch off laikre misi asigi mari lainana JAC ama semkre laikhidrabi Nargis ki apokpa Khorimayum Ahmad Ali na phongdokpada maki masanupi mangkraba matung khungul lina bakana honaki singnaba mobile number adugi mari makhong thiringai serakta nupi masasi asi baksang oina phangkhibani thaudo asigi asumba langlalangjin puthoktuna senariba miyoi sing serak pibiyo haiki thaudo thokpam da Manipur Police ki DGP Dongel Thawal District ki SP Jogesh Chandra Hovism Forensic Science ki expert na singbu laktuna yengsinkre loinana thaudo asibu Lilong Kendra ki MLA Y Antas khana penda pa phongdokpaga loinana police na case asibu kupna yengsinduna achumba puthoktuna senariba miyoi singi mathakta ain gi serak piyo haina su appeal torakli Makasa tarak poina to papaw mana IOC Impal Divisional Office Assam da hong na bokot na raklibisi lenga na ting na bokot na biyu o nabakishor kumza Englishing amagasama pan maudra dagi Barak Valley Nagaland NC Hills
Manipur, Tripura, Amadi, Mizoram gi circle singda petroleum gi pothok sing pinanabagi Indian Oil Corporation gi Management Center oiriba Impal Divisional Office Assam gi Tezpur do hongnagani haina pauksi singda yaurakliba si Manipur gi Chief Minister amadi AMP singna thingbinaba honabiyu haina hanagi Chief Secretary oiramba Indian Oil Corporation Petrol Pump Owners ki advisor onabagi sorna haikre wafam asi Kaisampat Tidim Service Station da pump owner singna pangtokpo wakat mifam amaga mari lainana phongdokibani magna makha tana taraduna haikibada sei kunthra room Impal da divisional office oiduna anoba petrol pump kya hangdokpadana tana quality leba petrol gi pothok sing arapa sing gi district sing da matam gi oina aphaba petroleum gi pothok sing piduna lakli haina supaus na pali Makasa tarak po na to papaw manangasi state si goiriba COVID-19 update mayam na thamjage ngasi goiriba positivity rate si 1.2% lady aduga apun boy na miyoy mapan nauna COVID-19 na positive oiba thengnarakre miyoy ama na COVID-19 na positive oiba laikhidre aduga apun boy na miyoy Satri ka marfuga matoina nauna COVID test tokre ngasi COVID-19 na positive oirakraba miyoy mapan na si Impal East dagi ahum Impal West dagi manga amasum ukhul dagi amani adu laikhidraba mi amasina Impal West dagini hainasu claim tawri makasa tharak poina amasum lushilak poina to papaw mana schedule tribe demand committee gi total shutdown ngasi ahing dagi hauragani schedule tribe demand committee gi convener L Romesh na haikre mi taibu schedule tribe list ta salhana bigi recommendation center Manipur sarkar na thagadabani haina ngasi deadline nungthulpung phawa pikhrabasu karigumba response amata laktabana ngasi ahing nongyai digi hayeng numidang pung taruk fawba pung taragani pan kueba general strike tawragani wafam asi ngasi nungthul thamaiban khonthok hanbida leiba ASTDC ki office ta pawmising unabada mahakna phongdokibani maana makha taraduna recommendation thabinaba Manipur sarkar da English ingani ga taragani thoigi aroiba partagi taknaduna lakhibani loinana English ingani ga taragani pan BJP lenga asida amuk center na thara u hairakpadagi recommendation thabinaba Manipur sarkar taknaduna lakhrabasu haukibesai manga asi adumak thadana lakhi loinana ihau kya sangsinduna lakhre loinana pandemic na maram oiraga matam khara makhoi gi khongjang sing komthok tuna lakhibani hainasu makhata na phongdorakhi atopa pawmana PhD gi baiba bosi gi result athuba matam da haidokadabani JSC All Manipur Public Health Engineering Department baiba bosi completed candidate 2021 gi secretary amadi Mustakim na haikre haukiba English singani ga taraga mapan gi October 3 notice thoktuna kokhiba THED gi group C amadi D gi ahangba regular post samaga yankhai ga mari launa bigi darkar leiba process punama bai babo sina singba loiduna leikraba sai ani helaba phawba ngasi phawba haidok pidana leiri wapam masing asi nungthul press club ta pawmi singa unabada magna phongdokibani magna makha taraduna mari leinaba concern minister amadi minister memorandum caption duna lakhi adubu sarkar gi mekedigi response amata pibidana ngasi phawba thambiri aduna thaba asibu candidate mayam gi awaba si ubiraga code of conduct laktringai mamangda makhoi gi result haidok piu haina su phongdokhe atopa pawmana service gat khut thona bada nupi mari yauna naxlite taruk hatkre service gat ki Sukma district security force ga khut thona bada nupi mari yauna naxlite taruk hatkre ngasi ayuk angan bada State adugi Telangana ga lonaba border da operation chathabda khuthoknarakpadagi nupi mari yauna naxlite taruk adu hatkibani sikibasing adugi manungda naxlite ki commander yaurangani haina su phongdoknarakli atopa paw kharana Delhi amadi Karnataka night curfew rakthokre leba asida hauji Omicron case wangkhalakhibaga mari leinana Delhi sarkar ngasi numidang pung 13 digi hauraga nongalakpagi ayukki pung 5 fawba night curfew thamkhre Rise aduda hauji COVID-19 case wangkhalaktuna active case lising amaga samaga ohum oirakpadagi curfew adu lokthokibani amaramda Karnataka dasu hayang numidang dagi state pumuda night curfew thamkhre hains pali tendakpa pawmana Afghanistan Taliban athingba kya thamkhre Afghanistan Taliban sarkar pairakpadagi haujuk pawbad nupi singna athingba kya thamlakpadagi nupi singna nomagi pendaba phongdorakli haujuk leba aduda Taliban nupi sing Nupa singa loinana satok chasin tawba punamak thingjinkhre haina agency gi pawna so haidi
हौजिक ओइनदि म्याम पाउसी मतंग असे लुसिनजरगे अमसुम पाथोक्सगिबद सोइखिब लानखिब कया यावरसि म्याम नागफिगिने अमसुम मतमतमगि ओइबा मरुइबि पाउसिंगसु लेप्तन म्याम अपडेट पिजरखिगे हाइनसु चैनल सिगी मेकेदिगिसु म्याम थमजरी एंड थैंक यू